कोई अंगांग दा नत्तब दे चलुबा चही कुल जेल दा leigadori फादोपी खरे जेल की अन पोक्सो की मखादा एनी अखोई की सही छुदि अंगांग सती मागी हकचांग दा तस मक्त बुमुतसु मदु एक्सी मखादा कोई अदुबा कोई फादोक से पीगदरबनी मागी हम साथी बनी पोक्सो से अदुना लाइबु वांग दी एक तुगी साथी बसु लेना मियोय बगी वखलोन सिदा चही याम बसी केस याम थोए हेक पोक्चब मक्सा मुक्तदा दुब नत्तब लिचत चटपा म्याम सु लेदुना सिगी माइंडसेट सि कमाइन लाइनो हायबजी अचो इशू नेदुना अंगांग सिंगसिदा अंगांग सिंगने विक्टिम वरप अदुदनी यामना सि खोई सुप्रीम कोर्ट ना करीना तोंगा तोंगा लू म्याम सेमक्तरा यामना पोक्सो गी मखादा यामना साथी साथीबा मपुजी चुप्पा फादोपीबा फाइन थियनबा म्याम लेबनी फाइन थिबा ngamdra mai chahi mu sangdo म्याम लेग्रेदना लाइबो खलोनजी एक से लेजरगसु येबगी वखलोनदा अदुम्बा पिक्खिबा अंगांगदो चही तरेत ngaरिबदुदा अदुम्बा वखलो लाइसि कदाइदनो मसिगी इन्फ्लुएंस कदाइदगी लाइनो करिगिनो हाइबा म्यामसि अचौबा इशू मोय म्यामजि नैनरगा लाइदना डॉक्टर रोजेस की मियंग दा हाइबा तारे सुम वखलो लाइसि करिगिनो आइनदि लेजसुनु आइन लेयदना खोय आइन खोय थुगारगा चसि हाइबा नते अदुगा सुमबगी माइंडसेट अमा लाइसि अखोय अखोयगी सोसाइटी सिदा सु माइंडसेट सि का माइना मसि खोय थिंगुनी सेदा करि हुम थमनि ले तेंतंग थम सी पोक्सो की मतंग से मणिपुर की सु असबो इशू सेस ओय आइना सही मंगा मो अखोय एक्सेस टू जस्टिस आइना अखोय की मागी प्रोजेक्ट अमा नेशनल प्रोजेक्ट अमा दा आई कंसल्टेंट ओइना पुरमी मदुदा जेनिम्स का अखोय की पोक्सो की मतंग दा अखोय अवेयरनेस तौबा मीडिया का मागी कनोगा अखोय की कनो अखोय की एडवोकेट मीडिया डॉक्टर्स अदुगा ओजा सिंह की ओइबा ट्रेनिंग अमा मी लिसिंग अहुमेना ट्रेनिंग तौबा प्रोजेक्ट अमा तौई मदुदा आइना डायरेक्ट ओइना सुपरवाइजर ओइना आइबा कंसल्टेंट ओइना न्यू दिल्ली दगी तौरमी अदु ऑल ओवर इंडिया की पोक्सो की मतंग सी याम डिपली मसिगी सी यूपी दा अतै तै मफम सिंगदा आइना माइगी मॉनिटरिंग ऑफिसर ओइना माइ प्रोजेक्ट सिगी नेशनल प्रोजेक्ट सिगी थबक तौरमी को अल मसिगी पोसी मणिपुर दे हम सीरियस इशू मु ओइरे अदा अखोइना दि खनबा सिगी पोक्सो की सी नुपी दा खतना ते अंगा नुपा सिंग सी विक्टिम याम साउंड ओइ नुपा मसा सिंग दिसु असिंग नेशनल रिकॉर्ड सु नुपा मसा सिंग सी अखोइ पोक्सो की विक्टिम अमनी हाइबसिमा साउंड लई अदुगा नुपी मसा सिंग सु ओइ अदु ख्वाइदगी पोक्सो की पोसेस लई से अयामबना मेजॉरिटी ऑफ द पोक्सो की लई पोसे अखोइ की फैमिलियर ओइबा इमुंग मनुंगी मरी मता सिंगना तौबा अयामबा नाक्तनी हाइदी ngasagi pokso da senari ba angang masa sing senari sing si mapan dagi hekta topa mana ngasi hayeng magla kan da tauba cases si yamte aduga taseng na relative sing na ngasagi uncle na mai ahan na mai mama na mai ki kanona taubani adu manipur da masigi pose akoi na yam akoi wakhalon da akoi di manipur da leite na khanbei wani masi yam sound lei case amani da su akoi na ngasagi samna hairabada sagi mama ga pokminaba masin manau hai tare moi de mama kore ko adu mama si na sagi magi mama sina mai mabung na natraga manau pa sina asiumba crime ma tawi hai basi tawra phauda accept tawdaba aidi magi masa sina magi mama sida smaina aigi mama na aigonda smaina akogi nataba lisa chali rape tawi hai base haira phauda mama sina magi imung manungi adi maigi kano sigi maigi imung manungi mapamgi haitare ko mapamgi leminaiba masin manaugi maigi ijat kangani ijat ki madu khalla khana masanu pina ngang se ta da bagi case ka se koi thengnare ko aduna masigi pose akoina yamna sesoina logdori se akoina sigi pose akoigi laiba any relative singi oi mama na sagi sai mapana sai masanu pina natra masanu pana makoida akoigi sigumba yamna unusual oiba pot ama khang tawe haiba matamda makoi bu da tabiba makoi mathakta makoi bu confidence bibiba moi bu protect tawiba se yamna maru oi ko masi tawtaba mikup tani ngasai gi mama sana masadagi self tagi kai se aduna masigi impact si am sound lei aduga akoigi khunaida masigi khunai singi marak se ista pokso si every khunai se ista ai tare akoi akhatai wasunate magi si pokso se all over india gi oina su yengba kanda ayamba cases sing se my relatives sing ki ayamba posi thoi ko aduna akoi ki khunai khati wana te masi akoi human problem ama oina nadruga masi yam phasana akoi na deal to gi tangai phataba lei haibaduma ai haijaning aduga masagi bai gi laiba sing se okay haidare mai tawam thopa
mai ngakpam thokpa angangsing sida makoi yam cheksinna makoida akoi gi samna haibada akoi gi cha tas tawo matamda su bet tas adigi good tas kaina ai gi angangsing sida moina de khangbana te moi kaimta khangbana te asai mai gi masada solokpa matamda mai gi hakchang da mai gi sigi area simadi kanawo mintana action magi imana taga pabung natraga moisi natana sigi atai mafam sida sokpa yade amal tawya de haibasi angang oi de hongna makoisi yam section na tambi bagi tangai phadama ma lei aduga makoida akoigi yam unusual oiba pot id makoina moina tawriba day to day life says da ahong bama lakpa matamda angang singsta moina express taw ngamdabadagi lakpa ahong basing se maigi leiba mai imung manungi mi singchina mama mapana natraga makoina emana hongi si kari no haibase si yamna section na wari sana bagi tangai phadaba lei haibasi ma haichaninga aduga akigi society da su masi akoigi wakhalonda sumaina tawbasi akoigi chanabi su natte aduga akoida yamna section na akoi leite yadaba mayam amsing ado akoi amona masi akoigi ngasagi isini isanni natragana aigi marupni samnaibada akoina akoi culturally akoida ningol sakobagumba yam chauna community ki isan program yam tawisi is a very good thing among socialization ni process ta ngasai miubasi tasengna miga saga khenari si miubasi wakal khanma ngami haibigi sa on the boy wari ni akoi animal su makoi akoina yam thina khanbe yade makoi desu makoi community sing barakta makoi desu moigi sa moigi tawu yaba yadaba haidana moi desu maigi within the society da animal society desu leiribani and Manipuri akoigi every community ki miyoibagi kunai desu akoi wakal khanma ngamaktabaki sigi pot aduga masigi nisagi pot aduga masi singse akoina akoi community level da social mobilization da society da akoi hena masi pot openly wari sanaba wa sanaba lakai da club ta kaida masigi pokso gi matang da tengreiba ge sing akoi di wangang ngamde ikai jai haina akoina posi losal laga leibase losan da bida every club ta organization da mai mama famji program to matam da yaukhin sports da khangde akoi gi lila lakai gi foundation de da khangde adu to matam da akoi pokso gi laiba pose masi akoi na wari oina puthoga wari sanaba ngangnaba pau phaunaba adu mayam da masi gi pose akoi miyoi boina masi tawba yaba nate haibase masi ma akoi da hanjin hanjina akoi gi socialization gi process ma akoi tawba payena khali ado masi pose akoi tawte ni lekai da tawu matam da yaukhin sports loyakpa matam da poksogi matang da akoi lekai du gi club tuna smaina akoi gi ayek isada ayek isanda ayek ai leiba ai sigi macha ai isugi macha ai lekai gi ai sigi thangnariba si hingonungi manungda gaktani sigi poksogi operation tawisi ai yumlengi aduna housing tawisina masigi pose tholabani na kai dogi hai kanda angang singsi ai yumdai thondaba mapane chalhandaba adagi pra akoigi matamta mai imungdu katanga confine tawgi mai impact laisi madudai tholopani aduna madu maksu apabanati maduna solution lati aduna masi akoina community social mobilization se the masigi mobilization nama akoi community oina lekai oina maya paibi oina su masigi issue singse issue do thola kanda oina moi imungdu akoi discard tore tanthoe khotoe haibudu su this is another form of another form of punishment ni aduga aduna aba oijekra kanda akoi sigi poksogi kese Manipur am serious oi haibase masi akoi khangminaba sima yan hana masi ma akoi engol ta wamchani non da akoi na khanba kanda akoi kunai sidi yamna chawbuni akoi di aduni siguma posidi akoi thokti haibagi akoi the mentality lebi madu natte ba we are same people atai de leyo me am sinda admaina masigi posi leiribani aduna social behavior da society community mobilization da masigi achauba case study mayam sing se magi style gi leiba tonga tonga agency sing silaga club sing silaga da masigi posi awareness program sima akoi gi radio da tv da program da discussion award da akoi gi pokso khatagi oina nainaba sanai da ELITETV da or ISTV da media sing se masi hanjan najinna tawrakanda akoi da professionally trainer mayam leire madui posing jakoida punna khanamina bagi tangai phadaba lei haina admaina ai hajini okay yam so hum thambi